ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯪꯀꯥ ꯁ꯭ꯇ꯭ꯔꯣ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯀꯥ ꯁꯃꯨꯔꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯩ ꯉꯁꯤ ꯂꯥꯛꯏꯕ ꯃꯊꯪꯒꯤ ꯊꯥ ꯍꯥꯏꯇꯥꯔꯦ ꯂꯥꯡꯕꯟ ꯊꯥꯁꯤ ꯂꯣꯏꯔꯒ ꯂꯥꯛꯀꯗꯕ ꯃꯦꯔꯥ ꯍꯥꯏꯅ ꯀꯧꯕ ꯊꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥ ꯑꯅꯤꯈꯛ ꯌꯥꯝ ꯆꯥꯎꯕ ꯏꯚꯦꯟ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯁꯤ ꯄꯨꯖꯥꯁꯤ ꯑꯃꯅ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯒꯤꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯀꯥꯡꯕꯨꯒꯤꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯏꯔꯥꯠ ꯊꯧꯅꯤꯕ ꯍꯥꯏꯗꯅ ꯇꯧꯏ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯥꯏꯁꯤꯅ ꯍꯤꯟꯗꯨꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯗꯨꯔꯒꯥ ꯍꯥꯏꯅ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯃꯍꯤꯁꯥꯁꯨꯔꯅꯆꯤꯡꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤꯕꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯨꯖꯥ ꯑꯃꯅꯤ ꯃꯩꯇꯩꯒꯤꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯄꯨꯖꯥ ꯀꯠꯅꯩ ꯄꯨꯖꯥꯁꯦ ꯅꯣꯡꯄꯣꯛ ꯂꯩꯃ ꯅꯠꯇ꯭ꯔꯒꯅ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯤ ꯑꯃꯒꯤ ꯄꯨꯖꯥꯁꯦ ꯀꯠꯂꯤ ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 17th ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗꯒꯤ ꯏꯃꯥ ꯑꯁꯤꯅ ꯀꯩ ꯑꯃ ꯇꯣꯡꯉꯒ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨꯒ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗ 1686ꯇ ꯍꯥꯏꯔꯤꯕꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯤꯒꯤ ꯂꯥꯏꯁꯪ ꯁꯥꯔꯝꯕꯒꯤ ꯋꯥꯔꯤꯁꯦ 1686ꯀꯤ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯂꯥꯏ ꯄꯨꯖꯥ ꯅꯠꯇ꯭ꯔꯒ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯂꯥꯛꯄꯁꯤꯗ ꯉꯁꯤ ꯑꯩ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯗ ꯄꯨꯖꯔꯛꯏꯕꯁꯤꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯋꯥꯔꯤꯗꯨꯗꯤ ꯈꯪꯖꯔꯒꯁꯨ ꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯁꯤꯡꯗꯨꯃꯗꯤ ꯃꯗꯨꯃ ꯈꯤꯇꯪ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯂꯩꯇꯦ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯂꯩꯖꯕ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯌꯥꯝꯅꯁꯨ ꯍꯪꯅꯔꯛꯀꯗꯕ ꯕꯣꯔ ꯄꯨꯡꯐꯝꯅꯆꯤꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗꯨꯒꯤ ꯃꯐꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯊꯝꯖꯒꯦꯗꯅ ꯄꯣꯔꯛꯄꯅꯤ ꯑꯗ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯀꯨꯝꯕꯤꯔꯛꯏꯕ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯌꯥ ꯍꯥꯏꯗꯅ ꯀꯧꯒꯅꯤ ꯍꯟꯗꯛ ꯏꯃꯥꯅ ꯅꯣꯡꯒꯨꯝꯕꯤꯔꯛꯄꯁꯦ ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯀꯨꯝꯊꯕꯤꯔꯛꯑꯦ ꯃꯁꯤꯒꯤ ꯐꯣꯟꯅ ꯀꯩꯗꯧꯏ ꯑꯩꯈꯣꯏ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝ ꯊꯣꯛꯄꯁꯦ ꯄꯤꯅꯦꯕ ꯗꯣꯂꯥꯏ ꯇꯣꯡꯉ ꯂꯥꯛꯄꯁꯦ ꯗꯣꯂꯥꯏꯗꯤ ꯁꯤꯕꯒꯤ ꯂꯩꯒꯤ ꯗꯣꯂꯥꯏ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯂꯤꯞ ꯊꯥꯖꯕꯁꯤꯀꯣ ꯃꯁꯤ ꯇꯥꯡ 11 ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯃꯁꯤ ꯕꯣꯔ ꯅꯨꯃꯤꯠꯅꯤ ꯄꯨꯡ 7:05 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯁꯇꯃꯤ ꯄꯨꯖꯥ ꯍꯥꯏꯁꯦ ꯍꯧꯔꯦꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯒꯤ ꯄꯨꯖꯥꯁꯦ ꯃꯁꯤ ꯁꯟꯙꯤ ꯄꯨꯖꯥ ꯍꯥꯏꯁꯦ ꯄꯨꯡ 11:04 ꯁꯟꯙꯤ ꯄꯨꯖꯥ ꯍꯧꯔꯦ ꯄꯨꯡ 12:07 ꯕꯂꯤꯗꯥꯟ ꯍꯥꯏꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯀꯠꯂꯦ ꯑꯗꯨꯒ ꯁꯟꯙꯤ ꯄꯨꯖꯥ ꯂꯣꯏꯕꯁꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:50 ꯇꯥꯕ ꯃꯇꯝꯗ ꯃꯇꯧ ꯑꯁꯨꯝꯅ ꯁꯟꯙꯤ ꯄꯨꯖꯥꯁꯤ ꯂꯣꯏꯁꯤꯜꯂꯤ ꯃꯔꯝꯁꯤꯅ ꯍꯟꯗꯛꯀꯤ ꯕꯣꯔꯒꯤ ꯄꯨꯡꯐꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 11:04 ꯄꯨꯡ 12:30 ꯐꯥꯎ ꯃꯁꯤ ꯕꯣꯔꯒꯤ ꯄꯨꯡꯐꯝꯅꯤ ꯃꯤꯅꯠ 49ꯒꯤ ꯃꯇꯝꯅꯤ ꯃꯤꯅꯠ 49ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯤꯖꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯥꯟꯒꯤ ꯃꯕꯦꯝꯃ ꯗꯨꯔꯒꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯖꯍꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯗꯦꯕꯤ ꯆꯥꯃꯨꯟꯗꯥ ꯍꯥꯏꯅ ꯀꯧꯕꯤ ꯗꯦꯕꯤꯁꯤꯅ ꯆꯟꯗ ꯃꯨꯟꯗ ꯍꯥꯏꯅ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯅꯤꯈꯛ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯏꯃꯥꯗ ꯑꯩꯈꯣꯏꯅ ꯕꯣꯔ ꯅꯤꯕ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯕ ꯐꯤꯖꯣꯜ ꯁꯦꯠꯀꯗꯒꯦ ꯍꯥꯏꯔꯒꯗꯤ ꯕꯣꯔ ꯅꯤꯕ ꯆꯠꯄꯤꯔꯤꯕꯁꯤꯡ ꯄꯔꯄꯜ ꯃꯆꯨꯒꯤ ꯈꯥꯃꯦꯟ ꯃꯄꯥꯟ ꯃꯆꯨꯒꯤ ꯂꯥꯏꯠ ꯑꯣꯏꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯌꯥꯛꯄꯕꯨ ꯑꯣꯏꯔꯣ ꯄꯔꯄꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯐꯤ ꯏꯟꯕꯤꯌꯨ ꯉꯝꯃꯒꯗꯤ ꯑꯅꯤꯃꯛ ꯁꯦꯠꯄ ꯏꯟꯕ ꯇꯧꯔꯒꯁꯨ ꯌꯥꯏ ꯃꯗꯨꯒ ꯕꯣꯔꯁꯤ ꯅꯤꯖꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯗꯨ ꯐꯪꯒꯅꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9 ꯇꯥꯡ 9 ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 9ꯁꯦ ꯃꯁꯤ ꯌꯨꯝ ꯆꯪꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯒꯤ ꯃꯕꯦꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯟꯖꯣꯏ ꯑꯣꯏꯒꯦꯗꯅ ꯈꯜꯂꯒꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯁꯅꯥꯔꯩ ꯑꯃꯅꯦ ꯈꯣꯏꯍꯤ ꯈꯔꯅꯦ ꯍꯥꯏꯔꯤꯕ
October gi date 9 gi sandhya ya sangma matamda sanaraine khohine katpiu land mai pakpa pinagani aduga loinana bor gi pungpham sida October gi date 11 se masigi pungpham sida akoina kari katcharagadi akoise mai pakpa adagi akoida kanaba phangadaba ningba thonggadaba che kai oi hairagadi ngasagi purple machu gi dress to sepiro aduga bor gi pungpham sida yubi se akhwatpo ogera natragana as masung ogera sukso isoidani yubi katpiu adom sukso isoidana mai pakpa do ogani lan yaubang hakisu nate lan yobe punsi se yumdai hek thokibada no hengam phabung de kumdarakada lan gi lan ngakani hiram khadimakta mai pakpa pinabigani numisida soidana khoigi yubi katpiu aduga handaki Laibak sigi oina sanarakpa kwaki sang sabagi maikai se nongpok maikai east ta oigani aduga kwak tanbagi maikai sina north haidi awang maikai do oigani aduga rabon kapagi maikai sina kawru maikai do oire aduga imana hangibada samu tongaga lenghigani aduna samu oisidi akoigi yamna ingba tapai do oini ingba tapasini puraga chatpigi tardi Laibaksida irang henna kankhalakpasu yai dolai tonga lakpasina akoi punamak section na laigadaba haibado oi madugumbada khudong thiba na chingma thoktanabagi damakta date 9 da sanaraiga khoiga katpiro aduga hojiki date 11 sida purple machugi dress selaga yubi katpiro adom na ningbana chingma singado suksoi soidana thongbo oigani aduga maitai lainingbu chatpiriba singisu akhang ahida hangbiraga karamba numita kari chalaga afabu oigadage haibadu hangbiraga adom na ningjariba sure singdigi mafamda katpiraga leibaki oina punna afaba haibado amtang oiminasi haraga ai matang asida video asi loisanjage mayamgi borgi pungphamgi damakta aina ngasigi video ase ai semjabani adana mayam punamak loiba bau ai video asibu yengbibaidama mayam punamak ki mafamda amona thagat paida phongdoksari mayam punamak khudong thiba nangdaba haido oiminarasu